तानिंगना ngaikhiba wahido phangkhibra chanaba pakhumoina ngaikhibani khawrangna thamoidagi lona nuglakba minoka loinana nungsibagi pakta lublingai wakhalmana charangnaringai kauri taibungi awabaso nungaiba manglan mangluraga wakhal tarapa matamda thamoi kutum sukhibaso yaukidaba nate lakhiba akanba ireido karamba mafamda nathaiduna irei adubu nathaikhibano khonjel amadasu tage phangkhidre yengli maikeidumadi hanjin hanjin chepthaduna hangkiba wahangi pakum pidrifau phone thamloi haikhiba amitra ngairi hujiksu laizana khumlapa pakhumdo wakhal amada amitra mukso itaptamna hari ai ngairi chamcha laizang ha tumin leuraga masu taplap hari nungsida kaygi nungsiroidono ipabo nangsu nungsi ekhoinausu nungsi loina Robert Rishi chamanana loina nungsi sagalamba wakhalgi muddumadi pirakliba pakhumdana kahelabada amitra pakalam chanalerima maithongdo khangan hanki adu khuningsido hangbana tide jemja mino wakhalamda hanglaga mana siran turan khummi mudka ushaga hai Kaidauragi kaino khunungsibo kaidauragi kaino khunungsibo aisu haisidi adui pakumdudi anabaga phadoman phage torba anabaga henjilani horien dem haima phaduraba anabado henjilani haisi kaino ngoksina no komitra kuina na bayadi thuna pharu phagera pharoira leizaran tume thame tumagi hai Hariga phone do fatek da kakki khambagi nang banati mataudu da laiza tatkiwa phone do yenglaga tumin momonok tu na lehui khangi laiza amitragi matau adubu khangsina dabani karigi hojik phauda gap ama thamna asayam hinjelapu sida amitragi wakhal khangluba matau uttuna mana hairi khayaradi laiza sa amitragi ningaiga mareigada mamai mako khangloi doribani aduna laiza pumnamak losimduna leibani nakalamadana Robertna Ranbirga lehoraga pibana mapabung khoigi leifamda laktuna naget leiduni yenglaga changlakpani numidang athengbaga oibaga mafamdo sabalo shinriba mathol mari wangba building amagi manungdani ahanba floor duma karakpadadi ayet apan yawda kanamta leiramda karakle Ani suba floor da karak padaso kishu khanda tabli karakpani adubu kadomdagino khangauda amma mamaragda bibagi na khangmapa chapchana kinnama thilakpado ngawi biba ngakta mamit ushenduna mamaida fatfat hairaga chaina do mangkhina bu khonei second khra leibaga natondudagi nahi khra su chentharakai biba oigi magut khonamduna tablap taithoga mangonda kin thilaiba nupadugi maike yenglai aduga panthada masu khonglai thuna jangsanduna nupadugi mathabakta safukana kaukhi maning handuna longna haithaki mikuptuda karumdagino khangda nupa mani so makutta wakok paiduna tholaktuna bibagi mamangda lepai aduga laimaida haithaki bu nupadumaso lepkhalaga chaina phangliba thabang mapadu da pairaga bibada khana mutang yengamlaga Laiba nupa macha singduda ingit pirammi loishilo haibagum aduga leithuraktuna sigli mana aroiba floor da kakre haifeding lami biba chakhiba nupa dugi maikeda aduga lehuriba nupa macha singduna ma tamna jangsilakpaduda mai unsinduna kutoknakre kuide nupa singdo bibana loina kudum chansinkre adubu nupa macha singduna khulai oina pairakhiba wakoktuga soknabada bibagi khongduso haifedi sekle adubu chaina khangna laimaida tariba asokpududa amuktang khana yengamlaga chimbalda taliba asokpudugi ido machindagi sitomi asamna piba handakti mathang karakpana aroyo floor do yorabada makha ithang thangna leiba kamada sigli jangsindana thungjelduda leblare adubu piba thongna leina mapagi khungul liraktuna lakhibado kadu hekyobaga khangson sontaki Biba suktuna telekiba pisumani do develop laptop nari aduga sontharaba masaduma soklaba chimbaldagi yamtamna sole
ꯄꯥꯕꯨꯡ ꯀꯥꯗꯨꯗ ꯂꯩꯔꯝꯃꯤꯕ ꯃꯤꯁꯤꯡꯗꯣ ꯌꯥꯝꯂꯨꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯂꯣꯏꯅ ꯄꯥꯏ ꯗꯦꯕꯔꯥꯖ ꯈꯛꯇꯅꯤ ꯈꯨꯠꯂꯥꯏ ꯄꯥꯏꯗꯕ ꯉꯁꯥꯏ ꯃꯥꯅ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥꯗꯨꯃꯁꯨ ꯂꯩꯔꯝꯃꯤ ꯗꯦꯕꯔꯥꯖꯀꯤ ꯃꯅꯥꯛ ꯅꯛꯅ ꯃꯨꯛꯈꯥꯏꯗꯨꯅ ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯄꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯗꯨꯅꯁꯨ ꯅꯝꯗꯨꯅ ꯂꯩꯔꯝꯕꯅꯤ ꯂꯨꯈꯣꯏꯒꯤ ꯃꯀꯣꯛꯇ ꯂꯨꯈꯣꯏ ꯑꯃꯨꯕ ꯃꯆꯨꯒꯤ ꯐꯤ ꯑꯃꯅ ꯃꯃꯤꯠ ꯄꯨꯟꯁꯤꯜꯂꯤ ꯇꯨꯡꯗꯅ ꯃꯈꯨꯠ ꯑꯅꯤꯗꯨꯃꯁꯨ ꯄꯨꯟꯁꯤꯜꯂꯒ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯁꯣꯛꯂꯗꯨꯅ ꯂꯩꯃꯥꯏꯗ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯄꯤꯕꯥ ꯃꯁꯥꯗꯨ ꯁꯣꯟꯊꯈꯤꯕꯅꯤ ꯄꯤꯕꯥ ꯃꯄꯥꯗ ꯌꯦꯡꯂꯤꯕ ꯃꯤꯠꯐꯝꯗꯣ ꯍꯣꯡꯅ ꯇꯞꯂꯞ ꯈꯣꯡꯗꯣ ꯊꯥꯡꯗꯨꯅ ꯆꯪꯂꯛꯏ ꯑꯗꯨꯕꯨ ꯃꯅꯨꯡꯗꯒꯤ ꯗꯦꯕꯔꯥꯖꯀꯤ ꯃꯤꯅ ꯊꯠꯀꯦ ꯇꯧꯏ ꯊꯠꯀꯅꯨ ꯃꯥꯅꯤ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯂꯥꯛꯄ ꯉꯥꯏꯔꯤꯕꯁꯤ ꯋꯥꯗꯣ ꯇꯥꯕꯗꯒꯤ ꯅꯨꯄꯥꯁꯤꯡꯗꯣ ꯍꯟꯗꯣꯛꯇꯨꯅ ꯂꯦꯞꯈꯤ ꯄꯤꯕꯥ ꯃꯄꯥꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯈꯨꯔꯨ ꯅꯥꯝꯃ ꯁꯧꯔꯒ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯃꯄꯥꯕꯨ ꯍꯧꯒꯠꯄꯤꯔꯛꯏ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯣ ꯄꯤꯕꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯄꯥ ꯃꯆꯥꯗꯨꯗ ꯅꯣꯡꯃꯩꯁꯤꯡꯗꯣ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩ ꯇꯧꯔꯤ ꯃꯇꯧꯗꯣ ꯈꯥꯝꯂꯨꯕꯗꯤ ꯇꯧꯗꯦ ꯃꯄꯥ ꯃꯆꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯅꯤ ꯈꯟ ꯗꯦꯕꯔꯥꯖ ꯊꯤꯡꯂꯨꯗꯦ ꯄꯥꯕꯨꯡ ꯅꯆꯥ ꯂꯩꯁꯦ ꯏꯁꯦ ꯍꯧꯒꯠꯁꯦ ꯂꯨꯈꯣꯏ ꯃꯃꯤꯠ ꯄꯨꯟꯁꯤꯟꯕꯅ ꯎꯕꯃꯛ ꯐꯪꯗ꯭ꯔꯕꯁꯨ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡꯗꯣ ꯈꯖꯤꯛ ꯍꯔꯥꯎꯖꯗꯨꯅ ꯏꯄꯥ ꯄꯥꯈꯠꯄ ꯃꯇꯧꯗ ꯍꯪꯖꯔꯛꯏ ꯁꯅꯥ ꯏꯄꯥꯒꯤ ꯁꯅꯥ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯤꯗ ꯂꯩꯁꯦ ꯆꯠꯂꯣ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯄꯤꯕꯥ ꯃꯤꯂꯨ ꯏꯔꯥꯖꯦꯟ ꯃꯄꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯄꯤꯕꯥ ꯇꯨꯡꯑꯣꯟꯗꯨꯅ ꯃꯄꯥꯒ ꯋꯥꯔꯤ ꯁꯥꯔꯝꯕꯗꯣ ꯁꯨꯈꯪ ꯈꯪꯍꯧꯗꯕ ꯃꯇꯧꯗ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯤꯕ ꯉꯁꯥꯏ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯈꯨꯠꯇꯒꯤ ꯅꯣꯡꯃꯩꯗꯨ ꯊꯨꯅ ꯃꯨꯜꯂꯒ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯨꯗ ꯂꯦꯞꯇꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯀꯥꯞꯊꯣꯔꯛꯏ ꯑꯗꯨꯒ ꯂꯣꯏꯔꯛꯄꯗ ꯄꯤꯕꯥ ꯅꯣꯡꯃꯩ ꯃꯇꯣꯟꯗꯣ ꯗꯦꯕꯔꯥꯖꯇ ꯑꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯛꯏ ꯀꯥꯞꯄꯗꯤ ꯀꯥꯞꯂꯛꯇ꯭ꯔꯤ ꯃꯃꯤꯠ ꯈꯨꯖꯤꯜꯂ ꯗꯦꯕꯔꯥꯖꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯈꯣꯜꯗꯨꯗ ꯇꯥꯕꯗ ꯀꯩꯝꯇ ꯎꯗꯕ ꯂꯨꯈꯣꯏꯗꯤ ꯄꯥꯈꯠꯂꯗꯨꯅ ꯏꯄꯥꯒꯤ ꯁꯅꯥ ꯉꯁꯥꯏ ꯃꯈꯩ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡꯗꯣ ꯃꯈꯣꯏꯗ ꯅꯣꯡꯃꯩ ꯅꯝꯗꯨꯅ ꯂꯩ ꯍꯥꯏꯕꯗꯅꯤ ꯑꯗꯨꯕꯨ ꯄꯤꯕꯥꯅ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯡꯗꯨꯗ ꯂꯨꯞꯁꯤꯟꯅ ꯌꯦꯡꯈꯤꯕꯅ ꯄꯤꯕꯥꯅ ꯑꯗꯨꯝꯅ ꯇꯧꯔꯛꯀꯅꯤ ꯊꯥꯖꯔꯨꯗꯕꯅꯤ ꯑꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗ ꯄꯤꯕꯥꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯈꯤꯕꯅꯤ ꯃꯁꯥꯒꯤ ꯈꯨꯠꯂꯥꯏ ꯄꯨꯔꯛꯏ ꯑꯗꯨꯕꯨ ꯃꯥ ꯈꯨꯠꯂꯥꯏ ꯄꯨꯔꯛꯏ ꯍꯥꯏꯕꯗꯨꯃꯗꯤ ꯈꯪꯍꯟꯗꯦ ꯀꯔꯤꯒꯤ ꯃꯥꯅ ꯍꯥꯟꯅ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯆꯪꯂꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯃꯄꯥꯒꯤ ꯐꯤꯕꯝꯁꯤ ꯑꯗꯨꯝꯅ ꯑꯣꯏꯔꯝꯂꯣꯏ ꯑꯗꯨꯒ ꯑꯣꯏꯔꯤ ꯐꯤꯕꯝꯗꯨꯁꯨ ꯑꯣꯏꯔꯝꯂꯣꯏ ꯃꯁꯤꯒꯤꯗ ꯅꯠꯇꯅ ꯃꯥꯅ ꯅꯨꯄꯥꯗꯨꯗꯒꯤ ꯃꯨꯜꯂꯤꯕ ꯅꯣꯡꯃꯩ ꯑꯗꯨꯗꯤ ꯔꯟꯕꯤꯔꯒꯤ ꯅꯣꯡꯃꯩꯅꯤ ꯗꯦꯕꯔꯥꯖꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯅꯨꯄꯥꯗꯨꯗ ꯗꯦꯕꯔꯥꯖꯅ ꯁꯤꯟꯅꯔꯛꯄꯅꯤ ꯃꯇꯧ ꯑꯗꯨꯅ ꯄꯤꯕꯥ ꯃꯥꯁꯨ ꯀꯣꯛ ꯁꯥꯟꯅꯗꯨꯅ ꯃꯥꯒ ꯃꯔꯤ ꯑꯃ ꯂꯩꯅꯗꯅꯕ ꯈꯜꯂꯛꯇꯨꯅ ꯃꯥꯒꯤ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗ ꯔꯟꯕꯤꯔꯒꯤ ꯅꯣꯡꯃꯩꯅꯤ ꯈꯪꯕꯅ ꯃꯗꯨ ꯃꯨꯟꯗꯨꯅ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯀꯥꯗꯨꯗ ꯃꯄꯥ ꯂꯨꯈꯣꯏ ꯗꯦꯕꯔꯥꯖ ꯑꯃꯗꯤ ꯄꯤꯕꯥ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯉꯥꯏꯍꯧꯔꯤ ꯑꯗꯨꯕꯨ ꯗꯦꯕꯔꯥꯖꯇꯤ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯊꯕꯛ ꯄꯨꯝꯕ ꯇꯦꯟꯁꯤꯟꯕ ꯌꯥꯅꯕ ꯂꯣꯠꯁꯤꯟꯕ ꯌꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯔꯟꯕꯤꯔꯒꯤ ꯅꯣꯡꯃꯩ ꯂꯧꯈꯤꯕ ꯗꯦꯕꯔꯥꯖ ꯄꯤꯕꯥꯅ ꯈꯨꯗꯣꯡꯆꯥꯕ ꯍꯟꯈꯤꯕꯅ ꯑꯗꯨꯕꯨ ꯍꯟꯗꯦ ꯗꯦꯕꯔꯥꯖ ꯃꯈꯨꯠꯇ ꯈꯨꯠꯂꯥꯏ ꯌꯥꯎꯗꯦ ꯍꯥꯏꯕꯗꯅꯤ ꯃꯁꯥꯗꯨꯗꯤ ꯑꯀꯤꯕ ꯑꯃꯇ ꯎꯗꯦ ꯍꯦꯟꯅ ꯗꯨꯃꯨꯁꯤꯇ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯄꯤꯕꯥꯗ ꯌꯦꯡꯂꯤ ꯄꯤꯕꯥꯅ ꯑꯗꯨ ꯐꯖꯅ ꯅꯪ ꯑꯩ ꯃꯨꯛꯅꯁꯤ ꯍꯥꯏꯈ꯭ꯔꯒ ꯀꯩꯒꯤꯅꯣ ꯑꯁꯣꯟꯕ ꯏꯄꯥꯁꯤꯗ ꯈꯨꯠ ꯊꯥꯔꯝꯂꯤꯕꯁꯦ ꯅꯪ ꯑꯩꯗꯤ ꯃꯁꯥꯅꯤ ꯃꯔꯨꯗꯤ ꯃꯥꯅꯤ ꯗꯦꯕꯔꯥꯖ ꯃꯃꯤꯠꯇꯨꯅ ꯄꯤꯕꯥꯗ ꯌꯦꯡ ꯃꯈꯨꯠ ꯈꯨꯗꯣꯝꯕꯤꯗꯨꯅ ꯂꯨꯈꯣꯏꯗ ꯊꯤꯜꯂꯛꯏ ꯅꯪꯒꯤ ꯅꯄꯥꯒ ꯑꯩꯒꯤ ꯏꯄꯥꯒ ꯌꯥꯅꯗꯕꯅꯤ ꯃꯁꯤꯗ ꯅꯪꯅ ꯑꯁꯣꯟꯕ ꯏꯄꯥꯗ ꯈꯨꯠ ꯊꯥꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯑꯩꯒꯤ ꯏꯄꯥꯒ ꯃꯨꯛꯅꯕꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛꯅ ꯑꯩꯒꯤ ꯃꯇꯝ ꯑꯗꯨꯅ ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯒꯅꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩꯒꯤ ꯏꯄꯥꯗꯤ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦ ꯑꯗꯨꯅ ꯅꯪꯒꯤ ꯅꯄꯥ ꯂꯨꯈꯣꯏꯁꯨ ꯑꯩꯅ ꯍꯥꯠ ꯗꯦꯕꯔꯥꯖꯀꯤ ꯋꯥꯗꯣ ꯃꯄꯨꯡ ꯐꯥꯕ ꯅꯪꯈꯤꯗ꯭ꯔꯤ ꯋꯥ ꯉꯥꯡꯂꯝꯕꯗꯒꯤ ꯃꯌꯥ ꯀꯥꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯂꯩꯃꯥꯏꯗ ꯇꯨꯈꯤ ꯆꯦꯟꯊꯔꯛꯏ ꯑꯉꯥꯡꯕ ꯏꯈꯦꯡ ꯀꯌꯥꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯗꯦꯕꯔꯥꯖꯀꯤ ꯃꯔꯥꯏꯕꯛ ꯃꯄꯥ ꯆꯞ ꯆꯥꯅ ꯍꯨꯠꯂꯤꯕ ꯅꯣꯡꯃꯩ ꯃꯈꯨꯜ ꯑꯗꯨꯗꯒꯤ ꯑꯁꯥꯎꯕꯅ ꯏ ꯀꯥꯔꯕ ꯄꯤꯕꯥ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯀꯗꯧꯔꯤꯕ ꯗꯦꯕꯔꯥꯖꯀꯤ ꯋꯥꯍꯩ ꯈꯪꯕꯅ ꯈꯟꯊꯔꯨꯕ ꯇꯧꯗ ꯊꯥꯗꯣꯛꯈꯤꯕꯅꯤ ꯃꯔꯨꯗꯣ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯗꯣ ꯂꯩꯃꯥꯏꯗ ꯊꯥꯗ ꯃꯤꯀꯨꯞ ꯈꯔꯗꯤ ꯑꯌꯦꯡꯕ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩ इचिक चिकप मफमदुसु मपा मचाना होलिबा सोरगी मखोलदु खक तानी अदमना मिकुप खरा लेरु मतु दुगोई सोर तनिक तनिक खोलगा पुलिबा ममितुगी माइकई यमदे येंगलगा
Sana, ipagi sana, nang ipana kaurisi tabro, ipagi sana. Mikup khra wakal amada lairamba piba, mapana dumna kaurakpaduda fat laithoraktuna changsilai. Aduga puliba mamito makutuna laukthokpiraga mapabu saubiduna hari. Babo, chase, chanaba tokse, sida kuina panthaba yaroi. Mapabu sambiduna puthokre, lukoi laimaida tariba Devraj ki hakchangduda amuktang yenglamlaga pibaga punna thokre. Mathangi numituni ayukki pung 8 tarakpa daidani Amitabh Senso hospital dagi putharani haiduna pau phaunabadagi risi dongasidi mapana fana thinglabusu taramda hospital da lai Robert madi laktre mala ko pharak tare haina Amitabh Sen da haidorakpana risiga pibagana Amitrabo mayumda thinbiram laba matung pibagi garida risi makoini farm house lom da haidarakpani adubu lambi da lakminaringai nakaldagi risina pibada yenglaga hari kanaga kaidongnaure namaiduna piba kaurure ngarang ahing thokiba thaudokto aduna risina hairakpaduda laibaka nakhangada napliba bandage tuda hairap yengli nang yadrabanina khara sokle asengbudu hayo ngarang ahingini kanaga kaiye aduga ingondusu kem hairaktaba pabung thibu chatpani ithanda oibagi dawrin Devraj kida Risido pibada masa pulab laisilaga yengli kaino aduga nang ingonda kem hairaktaba nang lakpado khudong chadong manrena hairaktaba Amitabh su khangba natida masana ai haibadani masu khangladi saudoi poni masu hairakten ada noini sijanabana nang su hairaktraba Robert yawe mana mai ke yamada famda malai adunani ngasi Amitabh gida mala ko yaro haribado Risi sura sang mo hondoklaga mamai do muna kal lei thoki aduga kayino maram dudi hayo yorani aduga loin khangani office aloidro chatweni nanga Robert kale hongna bani aduga horen yumda jangam dadi sida dum lakani chaklangamo haibaga tawbaga wari sana sana lakana farm yoromle pibagi gelansin duna changkre office tani pung 10 makhai khare helap torpa matamni Jolly amadi misna anido office hour matam henkre haiduna hobe hobe janglakpani adu reception lariba tomda jangsin register book ta sign torom laga tholakpada pibaya rotri haiba khangbadagi anido waim hek sangna sordo hondoknai aduga magi room lomda changminarakpani aidi nangarangi sapra da nupado phukadrana khalabani I he karakba aido sauningi bai tanja da amuksune nahangi mido he oirambadu da khangaudri aisu hekta chongsan lairami nupi ani do amuksu nokmini aduga misnana aidi lairi ngaiko ngarang hangi tawraka dum kawra isi nate nangna sargi room da leirmiduna kamaina no sini aidi ne ngakku ngaure hanga ani se khangabani khangde isu kamaina no gyan gatade ngarang meeting loiraga akhoi dum tholedana ada ngaktang leibaga dawoina ko bolai sarna la o hayena anoba posin banina aisu thabuk sinabai oiramni khandana adum chatli adugadi aina changakpada kachinda paktharaga lotlamiduni yam khangningi nangi mahabharat ki wari do tage hebanati hoi he karino aisu hari singai ho adugadi ne magi makhada leredi aigi nakta leiraga thabak tawdunena thonglon sinkhriba adumai toksilakududadi aido pakhalaktana hoi hairi aigi room dagi pochege loi thangali adui wadana coffee thaklingai dani nangna changlaido kaimso hairamdana nang changapado aido tafung khangda tawrini khangaba kana khangni aidi nang kajinda lotlambaduda wakhal gajaja khaluri taningre nangama aine ai sawning wanadi loirabani migi makhada thabak tawribani khan tumi leitho bai wani natradine aigi haunobi da tawraga khaira dum leiramdawni misna Jolly da yenglamba mamito falei thoraga machindo habe japsinaduna nokningna khangi aduga tablab karim na boi lakna boi hari khangre da khoidi wa ngang da bi tumina lila yeng bai duni
ꯌꯥꯔꯤ ꯕꯦꯝꯃ ꯆꯪꯍꯧꯔꯣ ꯍꯣꯏ ꯍꯣꯏ ꯃꯊꯪꯗꯗꯤ ꯄꯥꯛꯊꯔꯒ ꯂꯣꯠꯂꯝꯃꯅꯨꯀꯣ ꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯒ ꯃꯤꯁꯅ ꯖꯣꯂꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯂꯒ ꯅꯣꯛꯂꯗꯨꯅ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯈ꯭ꯔꯤ ꯖꯣꯂꯤ ꯁꯨꯉꯥꯏ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯑꯗꯨꯒ ꯄꯤꯕꯥꯅ ꯃꯥꯒꯤ ꯔꯨꯝꯗ ꯂꯩꯅꯕ ꯁꯤꯜꯂꯤꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯔꯤ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯐꯝꯂꯝꯂꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯛꯇꯨꯅ ꯄꯤꯕꯥꯒꯤ ꯊꯥꯔꯤꯕ ꯇꯦꯕꯜ ꯆꯦꯌꯔꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯂꯩꯔꯤꯕꯁꯤꯡꯗꯣ ꯀꯣꯌꯦꯡ ꯌꯦꯡꯉꯛꯏ ꯑꯁꯨꯝ ꯌꯦꯡꯂꯛꯄꯅ ꯑꯣꯏ ꯊꯪꯕ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯃꯁꯥ ꯅꯥꯟꯅ ꯆꯥꯅꯕ ꯃꯃꯥꯏꯅ ꯃꯤꯡꯁꯦꯜ ꯄꯥꯟꯕ ꯎꯒꯤ ꯎꯄꯨ ꯃꯆꯥꯗꯨꯗ ꯃꯤꯠꯌꯦꯡ ꯇꯥꯔꯨꯏ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯂꯛꯏ ꯀꯝꯄꯦꯅꯤꯗꯨꯅ ꯃꯥꯏ ꯄꯥꯛꯄꯒꯤ ꯃꯦꯃꯣꯔꯤꯁ ꯀꯌꯥ ꯑꯃꯗꯤ ꯑꯇꯣꯞꯄ ꯕꯤꯖꯤꯅꯦꯁ ꯀꯌꯥꯒꯤ ꯑꯁꯨꯝ ꯃꯊꯪ ꯃꯊꯪ ꯌꯦꯡꯂꯛꯄꯗ ꯄꯤꯛꯇꯛꯅ ꯐ꯭ꯔꯦꯝ ꯆꯟꯗꯨꯅ ꯂꯩꯔꯝꯂꯤꯕ ꯐꯦꯃꯤꯂꯤ ꯐꯣꯇꯣꯗꯨꯃ ꯍꯦꯛ ꯎꯔꯨꯔꯤ ꯆꯞꯂꯤꯄꯤ ꯅꯨꯄꯤꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯣ ꯃꯤꯠꯐꯝ ꯍꯨꯝꯗ ꯈꯪꯅꯤꯡꯅ ꯅꯛꯁꯤꯟꯅ ꯆꯪꯁꯤꯟꯗꯨꯅ ꯃꯈ꯭ꯋꯥꯡ ꯈꯖꯤꯛ ꯀꯣꯟꯊ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤ ꯑꯃꯨꯛꯁꯨ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯃꯁꯛꯁꯤ ꯅꯨꯡꯁꯤꯕ ꯁꯛꯇꯥꯒꯁꯨ ꯆꯦꯜꯂꯤꯅꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛꯅ ꯍꯤꯡꯆꯥꯏ ꯇꯝꯕ ꯃꯥꯟꯈꯩ ꯅꯤꯡꯊꯧꯅꯤ ꯀꯥꯏꯅ ꯃꯁꯥꯅ ꯍꯥꯏꯖꯦ ꯁꯥꯔꯤ ꯅꯨꯡꯁꯤꯗꯕꯅꯥꯕ ꯍꯥꯏꯔꯒ ꯅꯨꯄꯤꯗꯣ ꯅꯣꯟꯊꯗꯨꯅ ꯌꯦꯡꯂꯝꯕ ꯐꯣꯇꯣꯗꯨꯗꯒꯤ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯑꯣꯟꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯏꯋꯥꯡ ꯋꯥꯡꯈꯩ ꯃꯥꯏꯗ ꯇꯥꯔꯤꯕ ꯗꯥꯐꯝꯁꯤꯡꯗꯨꯒꯤ ꯕꯦꯟꯗꯦꯖꯁꯤꯡꯗꯨꯒ ꯊꯕꯥꯛꯇ ꯈꯨꯠꯀ ꯄꯨꯅꯗꯨꯅ ꯃꯅꯥꯛ ꯅꯛꯅ ꯃꯥꯒꯤ ꯇꯨꯡꯗ ꯂꯦꯞꯂꯒ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗꯗꯤ ꯅꯨꯄꯤꯗꯣ ꯈꯪꯄ꯭ꯔꯦꯛ ꯍꯦꯛ ꯈꯪꯉꯤ ꯏꯃꯥ ꯏꯄꯥ ꯄꯥꯈꯠꯅ ꯃꯅꯤꯡ ꯍꯟꯈꯤꯕꯗꯨꯅꯁꯨ ꯅꯨꯄꯤꯗꯨꯒꯤ ꯈꯣꯡꯐꯝꯗꯣ ꯈꯖꯤꯛ ꯆꯥꯍꯧꯗ꯭ꯔ ꯃꯥꯜꯂꯤ ꯂꯣꯡꯅ ꯍꯩꯊꯈꯤꯒꯦ ꯇꯧꯏ ꯃꯇꯧꯗꯨꯗ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯃꯇꯧ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯥꯗꯣ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯑꯣꯏꯒꯤ ꯈꯨꯠꯇꯨ ꯇꯥꯞ ꯐꯥꯏ ꯆꯤꯡꯁꯤꯟꯗꯨꯅ ꯃꯈ꯭ꯋꯥꯡꯗ ꯐꯠ ꯀꯣꯟꯗꯨꯅ ꯍꯦꯛ ꯉꯥꯛꯂꯨꯏ ꯈꯪꯍꯧꯗ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯃꯇꯧꯗꯨꯗ ꯂꯩꯔꯤꯕ ꯀꯥꯗꯣ ꯎꯟꯋꯥꯏ ꯃꯨꯛꯁꯤꯏ ꯀꯅꯥꯝꯇ ꯂꯩꯇꯕꯒꯨꯝ ꯈꯜꯂꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯅꯨꯄꯤ ꯃꯥꯗꯤ ꯑꯗꯨꯛ ꯄꯥꯈꯠꯈꯤꯕꯅ ꯈꯣꯡꯈꯨꯝ ꯆꯥꯈꯤꯗꯕꯗꯨꯅ ꯇꯨꯔꯅꯤ ꯃꯇꯥꯒꯨꯝ ꯃꯃꯤꯠ ꯆꯤꯖꯦꯠ ꯎꯏꯁꯤꯟ ꯏꯄꯥ ꯄꯥꯈꯠꯄ ꯃꯥꯏꯊꯣꯡꯗ ꯂꯩꯔꯤꯕ ꯃꯇꯧꯗꯣ ꯁꯣꯝꯗ ꯅꯨꯄꯥ ꯃꯥꯅꯗꯤ ꯅꯣꯛꯃꯤ ꯃꯃꯤꯠ ꯀꯨꯞꯀꯅꯤ ꯀꯥꯎꯕ ꯃꯈꯩ ꯆꯣꯏꯅ ꯇꯥꯔꯤꯕ ꯁꯝꯂꯥꯡꯗꯨꯒꯤ ꯃꯔꯨ ꯈꯔꯅ ꯃꯆꯣꯏ ꯃꯥꯏꯊꯣꯡꯒꯤ ꯁꯔꯨꯛ ꯈꯔꯗ ꯆꯥꯏꯗꯨꯅ ꯂꯩꯔꯤꯕꯗꯨꯒ ꯅꯨꯄꯥ ꯃꯥꯗꯤ ꯇꯔꯨ ꯅꯨꯄꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡꯗ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯂꯒ ꯃꯁꯥ ꯈꯪꯗ ꯃꯉꯣꯟ ꯅꯣꯛꯆꯔꯛꯏ ꯇꯟꯖꯥꯗꯨꯗ ꯏꯄꯥ ꯄꯥꯈꯠꯅ ꯂꯩꯔꯝꯕ ꯅꯨꯄꯤ ꯃꯥꯅ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗ꯭ꯔꯦ ꯈꯟ ꯎꯏꯁꯤꯜꯂꯝꯕ ꯃꯃꯤꯠꯇꯣ ꯇꯞꯂꯞ ꯄꯥꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛꯁꯨ ꯈꯖꯤꯛ ꯈꯪꯅ ꯅꯨꯄꯥ ꯃꯥꯅ ꯉꯥꯛꯂꯤꯕꯗꯨꯗꯒꯤ ꯅꯥꯟꯊꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯄꯤꯕꯥꯅ ꯉꯥꯛꯇꯨꯅ ꯄꯥꯏꯔꯤꯕꯗꯣ ꯅꯨꯄꯤꯗꯨꯅ ꯄꯥꯈꯠꯄ ꯃꯇꯧ ꯎꯕꯗ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯏ ꯈꯪꯗꯦ ꯀꯔꯤ ꯃꯇꯧꯅꯣ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯁꯦ ꯂꯩꯅꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗꯒꯤ ꯍꯟꯗꯣꯛꯀꯦꯁꯨ ꯉꯝꯗ ꯋꯥ ꯍꯩꯁꯦ ꯍꯥꯏꯉꯝꯗ ꯇꯧꯐꯝ ꯈꯪꯗ ꯇꯨꯃꯤꯟ ꯂꯩꯅꯔꯤꯕ ꯐꯤꯕꯝꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗ ꯂꯩꯔꯤꯉꯩ ꯅꯣꯛꯃꯤ ꯅꯨꯄꯥ ꯃꯥꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯤ ꯀꯩꯒꯤꯅꯣ ꯑꯗꯨꯛ ꯊꯤꯅ ꯈꯪꯂꯤꯗꯤ ꯋꯥꯗꯣ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯅꯨꯄꯤꯗꯣ ꯈꯖꯤꯛ ꯏꯀꯥꯏꯅ ꯃꯃꯥꯏꯗꯣ ꯅꯥꯒꯦꯠ ꯂꯩꯗꯨꯅ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯗꯒꯤ ꯊꯣꯛꯅꯕ ꯍꯣꯠꯅꯗꯨꯅ ꯆꯨꯝꯅ ꯂꯦꯞꯄꯛꯏ ꯑꯗꯨꯒ ꯃꯃꯥꯏꯗꯣ ꯂꯩꯃꯥꯏꯗ ꯅꯣꯟꯊ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯤ ꯃꯥꯏꯗꯒꯤ ꯑꯁꯣꯛꯄ ꯃꯌꯥꯝꯗꯨꯒ ꯃꯤ ꯑꯇꯣꯞꯄ ꯑꯣꯏꯔꯕꯣꯏ ꯄꯥꯈꯠꯂꯨꯕꯅꯤ ꯀꯔꯤꯒꯤꯗꯤ ꯈꯪꯂꯣꯏ ꯃꯊꯟꯇ ꯂꯩꯔꯝꯕ ꯀꯥꯗꯨꯗ ꯇꯨꯃꯤꯟ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ ꯄꯥꯈꯠꯅ ꯇꯨꯔꯦ ꯈꯟ ꯂꯩꯔꯨꯔꯒ ꯀꯤꯅ ꯃꯃꯤꯠ ꯄꯥꯡꯂꯛꯄꯗ ꯃꯃꯥꯏ ꯃꯄꯥ ꯅꯛꯅ ꯑꯃꯨꯛꯁꯨ ꯅꯨꯄꯥꯗꯨꯅ ꯆꯥꯒꯗꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯈꯖꯤꯛ ꯑꯃꯨꯛ ꯈꯪꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯒꯤ ꯋꯥꯗꯨꯗ ꯄꯤꯕꯥ ꯍꯟꯗꯛꯃꯨꯛꯇꯤ ꯃꯈꯨꯠ ꯑꯅꯤꯃꯛ ꯄꯣꯀꯦꯠꯇ ꯍꯨꯝꯂꯒ ꯃꯈ꯭ꯋꯥꯡ ꯀꯣꯜꯂꯞ ꯅꯨꯄꯤꯗꯨꯒꯤ ꯃꯥꯏ ꯃꯄꯥ ꯅꯛꯅ ꯆꯪꯁꯤꯜꯂꯛꯏ ꯁꯨꯛꯃꯥꯟꯗ ꯅꯣꯛꯃꯤ ꯍꯥꯏꯔꯤ ꯑꯩꯅ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕꯗꯨꯗ ꯌꯥꯝ ꯅꯨꯡꯁꯤꯔꯨꯗ꯭ꯔꯕꯣ ꯏꯀꯥꯏꯔꯤꯅꯤ ꯍꯥꯏꯗꯅ ꯅꯣꯟꯊꯗꯨꯅ ꯂꯩꯔꯝꯕ ꯃꯃꯥꯏꯗꯣ ꯐꯠ ꯅꯣꯟꯈꯠꯇꯨꯅ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯁꯨ ꯄꯤꯕꯥꯅ ꯃꯉꯣꯟꯗ ꯅꯣꯟꯊꯗꯨꯅ ꯌꯦꯡꯂꯝꯕꯗꯨꯗ ꯌꯦꯡꯈꯠꯂꯝꯕ ꯃꯃꯥꯏꯗꯣ ꯐꯠ ꯑꯃꯨꯛ ꯅꯣꯟꯊꯈꯤ ꯃꯁꯥꯗꯣ ꯏꯄꯥꯗꯤ ꯄꯥꯈꯠꯂꯤ ꯄꯤꯕꯥꯒꯤ ꯃꯥꯏꯗ ꯁꯣꯛꯂꯤꯕ ꯗꯥꯔꯛꯁꯤꯡꯗꯨꯅ ꯈꯪꯉꯤ ꯃꯥ ꯑꯁꯥꯎꯕ ꯈꯔꯗꯤ ꯇꯧꯔꯦ ꯍꯥꯏꯕ ꯑꯗꯨꯅ ꯅꯨꯄꯤꯗꯣ ꯀꯤꯅ ꯑꯗꯨꯗꯤ ꯁꯥꯔꯅ ꯑꯩꯗ ꯂꯛꯅꯕꯗꯨꯗ ꯁꯥꯎꯅꯤꯡꯕꯩ ꯁꯨꯝ ꯍꯥꯏꯕꯅꯤ ꯁꯤ ꯀꯩ ꯍꯥꯏꯅꯣ ꯁꯨꯝꯗꯨꯁꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯆꯞ ꯃꯥꯟꯅꯩ ꯋꯥꯍꯩꯅꯦ ꯑꯗꯨꯁꯨ ꯅꯠꯇꯦ ꯁꯨꯝ ꯁꯥꯎꯅꯤꯡꯕꯩ ꯍꯥꯏꯕꯅꯤ
ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯄꯤꯕꯥ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜ ꯈꯖꯤꯛ ꯊꯣꯛꯅ ꯅꯣꯛꯂꯒ ꯄꯤꯁꯨꯝ ꯅꯥꯝꯃꯗꯣ ꯍꯥꯏꯐꯦꯠ ꯏꯟꯈꯠꯂꯒ ꯅꯨꯡꯁꯤꯔꯣ ꯑꯗꯨꯗꯤ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯑꯁꯦꯡꯕ ꯅꯤꯡꯊꯧꯔꯦꯜ ꯑꯣꯏꯍꯜꯂꯁꯤ ꯍꯥ ꯀꯩꯅꯣ ꯁꯥꯔ ꯀꯔꯤꯝ ꯈꯨꯝꯗꯦ ꯅꯨꯄꯥꯗꯣ ꯅꯣꯡꯃꯤ ꯅꯨꯄꯤꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯗꯤ ꯊꯥꯖꯗ ꯍꯥꯏꯔꯛꯂꯤꯕ ꯄꯤꯕꯥꯒꯤ ꯋꯥꯍꯩꯗꯨꯗ ꯅꯨꯄꯤꯗꯨ ꯏꯉꯛꯉꯛꯅ ꯅꯨꯄꯥ ꯃꯉꯣꯟꯗ ꯌꯦꯡꯈꯠꯂꯛꯏ ꯄꯥꯎꯈꯨꯝ ꯄꯤꯕ꯭ꯔꯁꯨ ꯄꯤꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯃꯥꯅ ꯑꯣꯐꯤꯁ ꯍꯦꯛ ꯌꯧꯔꯛꯄꯗꯒꯤ ꯇꯧꯔꯤꯕ ꯊꯦꯡꯅꯔꯤꯕ ꯃꯌꯥꯝꯗꯨꯅ ꯃꯃꯤꯠ ꯀꯨꯞꯇ ꯅꯨꯄꯥ ꯃꯉꯣꯟꯗ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤ